Agisbani Imphal Nolini Devi na pau pajari ahanbada moduiba pau Security Force na Raijasiki tungan mafam singda thihumbagi thabak chathakre kujukulai kaya fagatkre Kendagi mapan thorum mantri Dr. A. Jaisankar amasung Mauritius ki Pradhan Mantri Pravin Kumar Jagnauth space ki lam yauna tungan bahiramda mateng pina bahaina yanakre Amishung CBI na NET UG paper liki wathok kamari lenana Jharkhand ki miyoi ani amagasu phaki bagal loinana hauzik phawbada case asiga mari lenana phaba miyoi 10 sure Security Force na Raijasiki tungan mafam singda thihumbagi thabak leptana chathari Kuntha tare chuba Assam Rifles Kakjing Police Commando amishung Sugnu Police Station gi kangbu amana ngarang Sugnu Police Station gi manung chanba molting sam khulda thihumbagi thabak chathabada khujukulai kayamarum phangle Police ki pauna hai thihumbagi thabak aduda local made rifle ama baupeng handset ani Chinese hand grenade ama lead shell ama pistol ki magazine ama 9mm ki ahangba tokning taramari insas rifle ki tokning taret pompi launcher ani asina chingba yauri Amaromda Imphal West District Police na lamsang PS ki manung chanba panchayat ghar relief camp manakta leiba kangchup chingkhong tangarang thihumbagi thabak chathakre maduda lanmina sijina ba helmet taramathoi camouflage Kongrau tara, jungle boot tara mathoi bulletproof jacket cover taruk mobile handset taruk KCP People's War Group ki demand letter ama Manipur Police Commando na sijinaba kangla sayekpa base na jingba phagat pangam ki mipa mipun gi paudi leite hari Manipur da hojik thokliba irang asina maram oiduna Thawbal jila ki tungan mafam singda hangliba relief camp singda leiriba miyoi singna makhoi gi lamgi akupa marol Thawbal jila ki deputy commissioner ki office da thasgi kuntra mathoi phawbada thajelakatabani hari lamgi akupa marol sing adu website thawbal.nic.in da thajelakpasu yagani Relief camp ta leiriba miyoi singna makhoi gi relief camp ki nodal officer singda thajin gadabani masigi matang da Thawbal jila ki deputy commissioner na cherol ama thokre Manipur Sarkar ne allocation rule lisingani mapan semdokhibaga loinana forest area amasung forest nataba area singda nunglaingoi leibak na jingba minor mineral sing putok puchin tobagi thabak sing forest bibak na yengsilagani Central Forest Division Imphal ki DFO na thokpa office memorandum amana hai forest nataba area singda tax komba transit pass fee loba Manipur Forest Rule lisingani kunma thoina piriba chana kangnun sing ningthina thabak te onthoknaba mari leinaba range forest officer sing amadi field da thabak tawriba staff sing na honagadabani Revenue station sing amadi mobile bid office sing na certificate of origin sing ningthina check tawgadabani Manipur Forest Rules ki makhada mari leinaba DFO sing na piba certificate of origin puthoklagadi lanai ki lam amadi forest ki area nataba mafam sing dagi puthorakpa nungleingoi amadi leibak na singba minor mineral sing adu sada manga gi sangda transit fee loragani hairi Indian Air Force na Agnibir scheme ki makhada lanmi oining bandha singdagi darkhas kauri yaungning candidate singna thajki kunipan phawbagi manungda online ki khutangda register tawgadabani candidate singna makhoi ki akupa marol sing adu agnipadbayu.adca.in da pisin bayagani hari AFC Women Futsal National Championship की भारत की टीम खनबा नेशनल ट्रायल याउनबा मणिपुर की ओइना ऑल मणिपुर फुटबॉल एसोसिएशन ना थाजगी कुनिपांडा ट्रायल अमा पांगथोकलगनी ट्रायल असलगी खनगलबा सानरोइसिंग अदुना मथंग था अगस्त 15 दा नॉर्थ ईस्ट जोन की ओइना पांगथोकबा ट्रायल द सरुप यागनी ट्रायल असी याउनिंगबा अम्फादा रेजिस्टर तोबा नुपीगी क्लब अमसुंग टीम सिंगदा मखोइगी कनगलबा सानरोइसिंगी मिंग थाजगी कुनिथोइ फावबदा एसोसिएशन द पिसिलकनबा अम्फागी जनरल सेक्रेटरी ने थोकबा जेरोल अमना हाइरी ताबिरिबा पावसी आकाशवाणी इम्फाल दकिनी Mauritius की निमित निनी की खोंगचत लेइबा केंद्र की मपान थौरम मंत्री डॉक्टर ए जयशंकर ना लेबाक अदुगी प्रधानमंत्री प्रवीण कुमार जागनौथ कंगरांग फोर्ट लुइस त उनखरे लुजिंगबा अनि ना लेबाक अनि की मरकत लेनारिबा मरी असि अमुक हन्ना येंगसिंदुना तुंगदा लाकदबा मतमदसो अमत ओइना तेंगबांग मिनबगी वरि सानखी
Sri Jaknaut amasung Dr. S. Jaishankar na tungan ba project kaya haudoki. Project sing adugi manungda space ki lamda tingbang pinaba National Institute for Curriculum Research singbatba Indian Council for Cultural Research sena fagat hanba amadi Mauritius sa tabak toriba Bharat macha singi data digitize tawbuna singba yauri. CBI na NET UG paper leki wathok kamari lenana Jharkhand dagi miyoi ani amasuk phare makhoi ani Hazaribagda leiba National Testing Agency gi parikha ki question paper thampham dagi huran bada chenabani hairi hauji phawda case asig mari lenana CBI na miyoi tara mari phagat bangamle Delhi liquor policy scam committee lenana jail da leiba Aam Aadmi Party ki lusingba Manish Sisodia Supreme Court na ngarang bel pikre Justice BR Gabai gi bench atuna rai adu taraba matung CBI amasung Enforcement Directorate tasu thas ki kunmapan phawbada makhoi gi paukhum sing piraknaba khangan khre Sisodia ki ukil na Aam Aadmi Party ki lusingba asigi mathakda sathariba investigation asi tha taruk helaba phawbada hanadagi ahongba amata udabana bel pibina ba haijakhibane Bharat Navy na pangthokpa national level quiz competition think lisingani kunmari ngarang dagi hokre kumchi sahi ki theme di Bharat po inkumja lisingani nifutaret phawbada chakhutpa lebak ama ohenna bagi pandam big seat Bharat haibasini quiz competition asi lebak asigi class 9 dagi 12 phawbada tamliba mahiroi singna tangkak mari thokna sangdam nagani quiz asida yawningba mahiroi singna think website www.indiannavythink.in da changduna register toba yakani Ngaksel Mantralayan hai asigumba quiz asina haugalakliba nahasingda makhoigi budi loksing hengathanba khak natana lebak asigi nat amasung kala sanskriti da hena chakthok chaba amasung maraibak ningbagi wakhalon pokhanbagi pantamda sinbani Prestige Falcon Koba Comoros lebak da register toba thaupuba jahaz ama Oman gi samudra da lukibada Bharat macha 13 yauna miyoi 13 haujik phawba thiba khangdre Meter sama tara sangba oil tanker adu Oman gi Dukam port gi Yemen gi Aden da satpada thaudo adu thoki bani Ngasi phongba pauche singi maroiba pau singi dama hauze khetimayum Birosh leide Birosh Thagachari Nolini Manipur ge Justice N Kotesorbu Supreme Court Judge oina ahapnaba ayaba pikibagi pau amasung mahiroi ani thiba khangdana leirakhiba adugi matangda athuba matamda chapchaba report ama piragani haiba security advisor gi na phongdokhiba wafam Sangai Express Manipur Mail Manipur News Poknafam People's Chronicle Tamenglong Times amasung Manipur da phongba tongan ba pauche ayambagi ahanba lamai da phongli Ganview Mail da sakhangdaba sengna chiru furuki miyoi ama Faraba matung fubada laikidaba amasung case asi thizinbinaba imung manungna wakatkibagi pauna ahanba lamai da phongli Hills Hornbill Express da SDSA na hojik National Highway 2 da changshiliba khongjang adu handok naba police na khangan khiba amasung Kubo Peterbu NPO gi president oina nauna khankibagi pausing na pauche asigi ahanba lamai da phongli Huel lan pauche da UN gi mifam da Solicitor General na Manipur da vote Thadabagi chang wangkhibana ing tapa hanjilakle taklibani haikhre haiba pauna ahanba headline tawri paw asi sana lebak tusu tonganba headline tawduna phongli Sangai Express Manipuri da lambi thonggi phibam phattabana Imphal dagi jari bam chatpada numit mari changle haiba paw amasung United Nations Human Rights Commission da Human Rights Activist Bablu Loitombamna Manipur gi irang amasung apspa gi marik chumba wafam thamkhre haiba paw asi ahanba amasung anishuba headline tawri Imphal Free Press ta fajiluba miyoi ama thadolak laba matung laikhidre imung manungna achumba jinbinaba dabi tawkhre haiba paw asina ahanba lamai da phongli Ichel Express ta methamphetamine kanglol chumdana sijinnaba amadi yonba thingkhre amadi Moregi Gobajang village sa sangshinduna leramba Myanmar macha humfu masak khangdokle haiba paw asina ahanba amasung anishuba headline tawri Security Advisor na mahiroi ani thiba khangdana leirakhiba gi langla langjil tha asigi kun fawbada piragani haiba paw asina Morning Bell gi ahanba lamai da phongli Naharol gi thaudang da pauche asimak ki editor loya lakpagi yumda sakhangdaba singna nomai round kaya kapsindona landaram le haiba paw asina ahanba headline tawri Nolini Thagazari Birosh Arubida Mariba Pau Amukana Security Force na Raijasiki Tongan Mapam Singda Thihumbaki Tabak Satakre Kuzukulake Fagat Kre Gendaki Mapanthura Mantri Dr. S. Jaishankar Amishung Mauritius ki Pradhan Mantri Pravin Kumar Jagnaukna Space ki Lam Yauna Tongan Bahiramda Mating Pina Bahaina Yana Kre Amishung CBI na NET
QG पेपर लीक की वाथोक मरी लेना झारखंड की मियोई अनि अमसु फाकिबग लोइनना हौजिक फावबदा केस असिग मरी लेना फाबा मियोई 13 सूरे पाउ लोइजरे।